Lakhipur online putok saba August ki tang kunmapan irai numit ki Khomjinba Pao tabirase. Ahan bada maruoiba pao. Kendra ki Home Minister Amit Shah Guwahati da thunglakre ngasi ayuk nauna saba Assam Raj Bhavan mahangna sangaragane. Manipuri Youth Front of Assam maifana ngasi imalon kanman mit pangthoklagane. National Highway number 38 ki lambi ningthina semgat pinaba All Jiribam Road Transport Drivers Union na lainga ki mafam taksin kre. Mizoram Vidhan Sabha na chakni bagi thabak thingnana ba bill ama pass tawkre. BSF na Head Constable Radio Operator amadi Radio Mechanic ki pham singidamak darkhas kauri amasung Jiribam da chathariba kang tournament ngasi SAYC Sorokating bi Jiribam ga LEB Bapupara siga sanargani. Haujik mapung oiba pau tabirase. Ngasi August ki tang 18 numida si chahi khudingi leibak asina jati gi sana khunabagi numit haina pangthoknai. Hockey ki sagnai raba sanaroi Major Dhyan Chand gi mapok numit kamari lenana numida sida sana khunabagi maroiba amasung punsida hakjang phana thamnabagi damak masina lauriba thodang adugi maramda khanganbani ningsing bayai. Major Dhyan Chand na 1919 gi Amsterdam 1953 gi Los Angeles amasung 1953 ki Berlin Olympics ta Bharatna sanagi takaman ahum lauki. Ministry of Youth Affairs and Sports na chahi asigi thoramasi Fit India Mission na lamjingduna 1 ghanta khel ki maidan haiba thim asigi makhada ngasi August ki tang 18 dagi August ki 38 phauba lebak sin bathungna sana khonaba amasung hakjang phanana bagi khongjang ama haudokre. Stay informed with Lakhipur Online. Kendra ki Home Minister Amit Shah Guwahati da thunglakre mahakna ngasi ayuk nauna saba Assam Raj Bhavan sangaragane. Nungthilda Srimanta Shankardev Kalakshetra da pangthokadaba hanagi Mukhyamantri Gulab Borbora ki chahi chama suba mapok kumon haudokpagi thoramda mahak saruk yagani. Matungda Khanapara Panchayat Miyut Singi mifamda saruk yaduna Lakliba lising aniga kuntaruk Vidhan Sabha Mikal Sem Sabagi mifam haudokane. Mifam asida BJP Assam Gana Parishad Rabha Hasong Joint Sangram Committee amasung Janashakti Galoinana NDA gi makok thongba luchingba sing saruk yagani. Dima Hasau Autonomous Council gi miyut singsu mifam asida saruk yagani haire. Manipuri loan bu Assam lengakna Associate Official Loan oina sakhang bikiba August ki tang 18 numidasi chahi amam bapung pharak pagai roinana Manipuri Youth Front of Assam maifana ngasi August ki 18 numidasi da Kasar gi binaka di part 2 da leiriba Leimarembi Induprabha Sanglen haina khangnakraba South Borak Holda imalon kanba numit pangthokadori. Maifa ki President Thangjam Brojen nami phamapu oidona pangthokadaba thormasida athoiba mitunglen oina Manipuri Autonomous Council Demand Coordination Committee ki Chairman Kangabam Santi Kumar aduga Manipuri Language Advisory Board Sahitya Academy New Delhi ki member Dr. K.N. Charna akhanaba mitung oina saruk yagani. Matam sangna semgat sagatuna laklabasu hojik phawbada National Highway number 38 ki phibam ase Bharat ki atopa highway singa changtamnabada yamnamak khenana thambiri haina All Jiribam Road Transport Drivers Union na pendaba phongdokre. Drivers Union asigi office ta ngarang pangthokiba pawgi mifam amada Union gi President Nongmaithem Sadananda Meitei na phongdokkibada lambi asigi phibam phatabana maram oiraga thodok kya thokpaga loinana driver singna awaba kaya mayoknari. Mahakna makha taraduna hai tha asigi tang 15 da National Highway number 38 ki Kabiron amasung Barak khun gi manakta Barak Turel da accident thokduna leikidaba Jairipok Huikap Maka Lekai dagi Thaunaujam Dharmendra Singh gi damakta awaba phongdokpaga mari leinana Manipur lengakna lambi asigi matang da thabak lokhat pinaba akanma wafam thamki. Mahakna makha taraduna hai nung dolandagi sibilong phawbagi thong asi yamna phattaba phibam da leiri. Lambi asida gari thauriba sing awaba mayoknari. National Highway amada chaka 13 panba chaka 13 panba gari sing chatpa yadaba lambi sembada quality control tawdaba amadi asigumba sing asina maram oiraga highway asida gari thauriba singna nimit khudingi aki akhangi marakta miyamgi seba tawri haiki. Leingakna driver singi awaba si yengbiduna athuba matamda
National Highway number 38 asi afaba maungda semgat pinanaba Drivers Union asina hijakre paugi mifam aduda Union gi Vice President Pratap Singh, General Secretary KH Kopeswar Singh amadi Finance Secretary S Roman Singh sarukjakhi. Akoi National Highway 37 asi matam samadagi akoi semba sagat pirapada asi bawda mapung hana mutalo sindidina tanam ba in signa ungin makala nagari thawaya labi mahasi nasi bawda oheba ngutri akoi India ge atopa state sinna saliba aduga state amaga sandara saliba National Highway singa ajik laiba National Highway 37 asiga standard singa no matamda sama kinari haina akoina hamjani masigi asonba masigi awatpa asimakdana maram oiradana masi asumlaba National Highway 37 imphal jiriba asidida satliba lambi sidida gari thawdana myam seba thawjariba driver singi puning da thamdu ita da aya karam matamda karam mumda yumga badage haibandi wa khalon puning da ita na thawun jadaba ai sali ju sigadra hingadra haibandi ai yumga ye thor badage ai halakka ima isa ju thukna ho pamitra pamudra ai wa khalon da gari sentu ita ko to se lambi sidida da pai ba contractor sing department ni music se matik sade masal mathau tawdi haina ko di khanjai maramaduna masim mayam jina se ko di government na sarkar asina amtang je janbidana ko makata na asum na ba biur bi ya bi khamna ba hawai bi khamna ba ko gasi makata ko kana ba amasu iha diri lambi da sa ba gari se aru sa kulbo se asi matam sana maram sana sungin tambu leta ngai na tam how when you I do rahma all the one of so that will mean that Supreme Court na YouTuber amasung Paumi Avisar Sharma bo Assam Police na thangalakiba FIR amagi matangda chayol mari fauba interim protection gi matam pibagi ayaba pikre. Case asi Sri Sharma na August ki nipanda mahaki YouTube channel da thangalakiba video amaga mari lainai. Video aduda mahakna Assam Sarkar na Dima Hasao jila gi tribal gilam bigha lising ahum private company amada cement factory sanana ba pi ki bagi ware badugi matangda akanba mongda yaning na phangdokibani. Court na FIR adu kokhan binaba haijarakpadi yakide adubu court na Bharatiya Nyay Sanghita gi section chamaga yangkhaini thoi asi Sangbidan ga chunabara haibadu yengsinanaba notice ama thoknaba ware blokhi. Masigi mamangda Sharma gi ukilna Siddhartha Bharadarajan amasung Karan Thapar gumba paumisingda asigumba Assam gi case singda mamangda protection pi kibagi kudam sing palladuna chap manaba ware blobinaba haijakhi. Banbayai Paumi Avisar Sharma asi Bihar gi Muzaffarpur dagini hojikna Delhi da leiduna Paumi gi thabak tobani haire. Delhi ki Army Hospital Research and Referral na Bharat ki oina ahanba robotic custom laser cataract surgery mai pakna phangthokre. Anobo technology asi Brigadier SK Misra gi lamjing makhada chahi humphuma thoi suraba mioi amada LI adaptive cataract treatment system sijenaduna phangthokibani. Asiguma makal gi surgery asi South Asia da handaki asina anisuba oiri. Mizoram Vidhan Sabha na Rajya asigi manungda lambi lamkhangda chakni bagi thabak thingnana bagi ani suba oina bill ama pass tawkhre. Mizoram Prohibition of Begging Bill lisinganika kunhumdoi haina khangnariba bill asi Social Welfare Minister na phuthokibani amasung aina sigi makhada sarkarna chakni ba mioi singbu khangdoktuna makhoi gi punsi mahing phakalanaba rehabilitation center sing linkhat kadori. Masina makhoi bu matik chaba skill phanganduna amukhana Kunaida mimanana hinganana bahona gadori adubo aina si indaba mioi singda kari chairak pigani haiba dudi bilasida mek sengna pankhide. Thabaki pauda Border Security Force BSF na Head Constable Radio Operator Chamapan gatara amasung Head Constable Radio Mechanic Chani gatara mathoi gi pham singidamak notification thokre. Mahigi thak Higher Secondary Science ta chada humpu phangduna pass tawba natraga
Metric pass ka loinana radio and television electronics computer operator da chahi anigi ITI certificate leiba oigadabani masagi chahi 19 dagina 15 gi manungda leigadabani OBC candidate singna chahi ahum aduga SC ST candidate singna chahi manga phawba komthokani online apply tobagi akopa marol gi damak BSF recruitment portal rectt.bsf.gov.in da changlaga phangani application pisinba August ki 13 dagi hawkre aroiba matamna September ki 19 da oigani District Kang Association Jiribam na sinduna Babupara gi Lamlen Community Hall Kangsangda Jiribam Kasar amadi Hailakandigi Kangkut kunmatoi na saruk jaduna sanariba Taramanga suba late RK Lalasana Memorial Mix Kang Tournament lisingeniga kunmanga gi ngarang sanakiba preliminary league round match ta MITL A Jiribamna Ichel Club Dibong Bibo Panjal Taruk Mangada Mighty Hankre match asi ke Manglem Singna umpire aduga H Inau Pisak Singna scorer oibiki tournament asigi ngasi nungtil pung amataba matamda SAYC Sorogating Bijiribamga LEB Babupara Siga Sanaragani Energy Healing Center Rongpurda computer gi matenga anoba madi ariba anaba singbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anaba singi report lokthokpuna haksangi awatpa machal kaya menkhanaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chingba gi laina sine chingba layang da yarakani loinana matam sangna hu chenba hidak charakpadagi side effect amadi I da hu chenba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba leizare Silchar Rongpur Part 2 gi stone crusher manakta leiriba Energy Healing Center da ngasimak gengsimbiragu mangjongna appointment ki damak mobile number 9395-732-456 number asida call tobiragna bakhanganjari Bikasi Agro Producer Company Limited Singirbon Kasarna Putokpa Lamdam asigi Laihaudagi Thokpa Cheng Ranjit amadi Chengi Yamna Chingba Lakhipur Fulertol Poilapul amasung Silcharda condition kharagi makhada adomgi yumda delivery pinabagi khudongchaba thamjari khudongchaba silaunabagi damak mobile number 96138-53127 natraga 94354-05527 number asida order tobiba yaragani adomna leibiba cheng asina lomi singi sandan lambi oibata natana samasa sigi senmit londasu chauna mateng oiragani haibagi thajaba thamjari paujanjariba Bikasi Agro Producer Company Limited Singirbon Kasar Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maroiba pau amukhanna Kendra gi Home Minister Amit Shah Guwahati da thunglakre ngasi ayuk nauna saba Assam Raj Bhavan mahanga sangaragani Manipuri Youth Front of Assam Maifana ngasi imalon kanman mit pangthoklagani National Highway number 33 ki lambi ningthina semgat pinaba All Jiribam Road Transport Drivers Union na lainga ki mafam taksin khre Mizoram Vidhan Sabha na chakni bagi thabak thingnana ba bill ama pass tawkre BSF na Head Constable Radio Operator amadi Radio Mechanic ki pham singidamak darkhas kauri amasung
Jiribamda chathariba kang tournament ngasi SAYC Sorokating bi Jiribamga LEB Bapuparasi ga sanargani. Lakhipur online YouTube channel gi pau sanduk chaba ngasi gi wenadi matang asidaloi jare.